Hi ma'am. Kano some kari oi ichigumba itemgumba hangukpa yaureko aigi kana mawangi video do gyan tade nako aina sinaba wahi wata terms ma'am do aduna su oiramani khale angang su hayop yawe yama kamai tawdeno ai si video se ai semi je ai nahana last episode ni nam semra ai hanjana ta kangda ai jom khale masidagi aina chahi manga mamangda masi video je ai ngamane gyan ta phana wat kane nako hojapudi ai haimne khange ado ai amkaju ai tage haijage se maru oidana do hangpuna su ko gyan ta da su kara aina haibdu luna lobu su yaure haibe haijabani aduga hoi kano noi khara amaju haipa sabu di yaure ko haipa sabadi ai di video semimna ai dum khange noi pakomna noi discuss tawtabida ai maramda discuss tawbu su yaure ko aina haiba kholedo di natabida ado do tasengna nuaite angang na i nuaite kasu di khanne do ai bhayo di si ai maramda haibi mohta hoi adu ta phajai adu na adu tunga bamni ko ado video si maramda ina khangboin haibiro khangdaboi di hoi noi comment poi ra go dis ai video distribute to di heligo do harawe no pe ro do ai ang explain tawsage kai harisige ai am araiba mongdoba kai harisige akoigi si ai je kihanba khotba nate ai just warn dawni thokpa thoktabudi tonganba amni akoigi kai harisige airport ta si example je mi oni proper ni ai kai haram mana ko ida pot ama amazon dagi pot am lakpa kai nói nè hoi adugi kai samna da koi example je ko koi airport ta mi se natra koi sa metro da sang je every person je mi je check taweba daga airport da yam check tawidana koi sembang lo sang ya sembang lo sang je step ama ani ahom mari mu check tawdra ado tai je akhoi da bom yong mani adu nongmai yarongmani thang yarongmani na adugi nateba mi khudimak se ka nang sem na mana boigira sem masa na mana boi nang check tawdorobane bado ado toido kaino da ai thang yarongmani bom yarongmani to nateba yaromagadi hana toineba risk to yaromagadi bokhaini adu chamana na koi aeroplane do chuba koi aeroplane da mi khudimak amoiro loi check toise kaino da yauromdabado darkar nateba yauromagadi haibagineba ado chamanana aina haise ai se noida hack tawgani aidi hack ki nate wa hackers ki tongal hackers te hoi du da yenba nate moi di paisa nungsagi ni ko paisa nungsagi oin taweba hackers ado ai haise kai habada khoi mark zuckerberg na khoi facebook ki ko atopa mi chu loi torongani samna habda khoi ai ong phai gi doi ko koi diplomat gamboi se napi ga yapati thia de tana ko adagi koi secret agency da lebe myam se moi kai thabak taw edu da pa haya de tana nang thabak taw de do haya nang kai designation no edo kai thabak no nang post ma ming do kai taw je pungai hai ta bade ba koi samna ga koi cm ge ro prime minister ge ro security ga je mai thabak schedule ka ma pa hai pote si de dong khangabne ra jamana na aina habdi aruwa koi mark zuckerberg facebook te hingi boi tani ko mark zuckerberg je mark zuckerberg na pai laptop kai ga do aina khamba da kwai gi world best secure ba world best or ba pai ngone na adum khanbiro pasa da mam ju pai ne mai thabak tu na ko aduga icham jamna mechanical oidabina si camera ne khalo camera je smile chingdelaga ban tawba yabadi phaba natabini na ko cham na man laptop ta hana sim to mai laptop ke ba kamen si na napsale da sina dum gyan ta si ada man leido mai barum de na tem berum de na tem mai laptop ta mi mai office ta ne ada mai office ai je ta khajan bo office na tem mai office pura open ne class na to adu ta do tham bai do
ꯃꯥ ꯃꯁꯥꯗꯣ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯇꯨꯅꯦꯕ ꯃꯥ ꯍꯦꯛ ꯇꯧꯔꯝꯒꯅꯤ ꯍꯦꯛ ꯇꯧꯗꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯥꯔꯃꯤ ꯑꯣꯏꯔꯕꯀꯣ ꯑꯥꯔꯃꯤ ꯀꯦꯝꯞꯇ ꯑꯩꯅ ꯍꯥꯟꯅꯁꯨ ꯋꯥꯆꯞ ꯀꯦꯝꯞ ꯁꯦꯝꯈ꯭ꯔꯦ ꯋꯥꯆꯞ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯦꯞ ꯀꯣ ꯑꯃꯍꯦꯛꯇ ꯀꯩꯒꯤꯅꯣ ꯃꯣꯏ ꯃꯇꯝ ꯃꯥꯡꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯦꯞꯇ ꯋꯥꯊꯤ ꯇꯧꯔ ꯂꯩꯅꯤꯅ ꯍꯥꯏꯕ ꯅꯠꯇꯦꯕ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯄꯣꯠꯀꯣ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯦꯛ ꯇꯧꯔꯛꯑꯒ ꯍꯦꯛꯁꯦ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯍꯦꯀꯔꯁ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯅꯤꯒꯨꯝꯕ ꯑꯗꯨꯝꯕꯩꯀꯣ ꯌꯥꯎꯗꯅ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯑꯃ ꯊꯥꯎ ꯀꯩꯅꯣꯝ ꯐꯥꯎꯕꯗꯒꯤ ꯑꯗꯨ ꯇꯧꯔꯛꯄ ꯌꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯍꯥꯏꯔꯒꯁꯦ ꯐꯤꯔꯣꯜ ꯌꯥꯎꯗꯕ ꯄꯣꯠ ꯌꯦꯡꯒꯦꯅ ꯍꯦꯛ ꯇꯧꯔꯛꯀꯗꯧ ꯅꯠꯇꯦꯕ ꯗꯇꯥ ꯂꯧꯊꯣꯛꯀꯦ ꯑꯗꯣ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯕ ꯑꯗꯨ ꯏꯂꯥꯏ ꯂꯥꯏꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯑꯩ ꯍꯥꯏꯁꯦ ꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩ ꯍꯥꯏꯁꯦ ꯑꯩ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯨꯕꯒꯤ ꯗꯔꯀꯥꯔꯁꯨ ꯑꯣꯏꯗꯦꯗꯅ ꯁꯤ ꯔꯤꯛꯁꯇꯨꯅꯦ ꯊꯣꯛꯄ ꯊꯣꯛꯇꯕꯗ ꯃꯩ ꯂꯦꯟꯗꯦ ꯊꯣꯛꯑꯒꯗꯤ ꯍꯥꯏꯕꯅꯦꯕ ꯑꯩ ꯍꯥꯏꯖꯩꯁꯦ ꯈꯪꯕꯤꯔꯦꯗꯅꯀꯣ ꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯔꯤꯕꯅꯤ ꯑꯦꯕ꯭ꯔꯤ ꯐꯣꯟꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯋꯤ ꯁꯦꯝꯕꯤ ꯈꯪꯉꯦꯅ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯁ꯭ꯅꯣꯗꯦꯟꯗꯤ ꯐꯣꯟꯁꯦ ꯂꯩꯔꯛꯄꯒ ꯐꯣꯟꯁꯦ ꯂꯧꯊꯣꯛꯑꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯃꯔꯤꯗꯣ ꯔꯥꯡꯗꯣ ꯊꯛ ꯂꯧꯊꯣꯛꯑꯦ ꯑꯗꯨꯑꯣꯏꯗꯤ ꯍꯨ ꯍꯥꯏꯕ ꯇꯥꯔꯔꯣꯏ ꯋꯥꯔꯤ ꯁꯥꯟꯅꯒꯦꯗꯤ ꯍꯦꯠꯐꯣꯟ ꯖꯦꯛꯇꯨꯅ ꯅꯝꯁꯤꯜꯂꯅꯤ ꯍꯦꯠꯐꯣꯟꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯏꯅ ꯑꯗꯨꯀꯥꯟꯗ ꯁꯥꯟꯅꯔꯦ ꯊꯥꯖꯕꯤꯗ꯭ꯔꯒꯅ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯥꯔꯃꯤꯁꯟ ꯄꯤꯈ꯭ꯔꯕꯅꯤꯀꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯒꯤ ꯂꯣꯏ ꯌꯥꯔꯦ ꯁꯝꯅ ꯍꯥꯏꯗꯅ I want to go to Goa I want to go to Goa ꯅ ꯇꯔꯥꯔꯛ ꯐꯣꯟ ꯃꯃꯥꯡꯗ ꯍꯥꯏꯌꯣ ꯅꯪ ꯑꯦꯠ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯒꯋꯥꯗ ꯇ꯭ꯔꯦꯚꯦꯜ ꯇꯧꯕꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯔꯃꯤꯁꯟ ꯄꯤꯈ꯭ꯔꯕꯅꯦꯕ ꯐꯦꯁꯕꯨꯛꯇ ꯒꯨꯒꯜꯅ ꯑꯦꯟꯗ꯭ꯔꯣꯏꯗ ꯁꯤꯟꯅ ꯃꯇꯝꯗ ꯄꯤꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯤ ꯐꯦꯁꯕꯨꯛꯇ ꯒꯨꯒꯜꯗ ꯑꯩꯈꯣꯏ ꯑꯦꯅꯥꯂꯥꯏꯇꯤꯛꯁ ꯆꯠꯈ꯭ꯔꯕꯅꯦ ꯀꯣ ꯔꯤꯄꯣꯔꯠ ꯚꯣꯏꯁ ꯀꯂꯦꯛ ꯇꯧꯈ꯭ꯔꯕꯅꯦ I want to go to Goa ꯇꯔꯥꯔꯛ ꯍꯥꯏꯌꯣ ꯍꯣꯏ ꯑꯗꯨꯅ ꯑꯗꯨ ꯂꯣꯏ ꯑꯩ ꯍꯥꯏꯁꯦ ꯑꯗꯨ ꯅꯠꯇꯦ ꯑꯩ ꯍꯥꯏꯁꯦ ꯀꯅꯥꯒꯤꯅꯣ ꯑꯩꯈꯣꯏ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯇꯨꯅꯦ ꯑꯦꯔꯣꯄ꯭ꯂꯦꯟꯗꯅ ꯃꯤ ꯑꯦꯔꯣꯄ꯭ꯂꯦꯟꯁꯦ ꯀꯩ ꯍꯥꯏ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯃꯤ ꯅꯣꯡꯃꯗ ꯃꯤ ꯃꯤꯂꯤꯌꯟ ꯑꯃ ꯍꯦꯟꯅ ꯑꯦꯔꯣꯄ꯭ꯂꯦꯟꯁꯦ ꯋꯤ ꯋꯥ ꯄꯥꯏꯅꯔꯝꯒꯅꯤꯅ ꯃꯤ ꯃꯤꯂꯤꯌꯟꯗ ꯑꯗꯨꯝ ꯆꯦꯛ ꯇꯧꯋꯦꯕ ꯁꯦꯝꯕ ꯃꯤ ꯀꯌꯥꯝ ꯆꯪꯉꯝꯒꯅꯤ ꯅꯣꯡꯃꯗ ꯑꯗꯨꯝ ꯆꯦꯛ ꯇꯧꯋꯦ ꯂꯥꯛꯏꯕ ꯈꯨꯗꯤꯡꯃꯛ ꯕꯣꯝ ꯇꯦꯟ ꯄꯥꯏꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯌꯥꯎꯔꯝꯃꯒꯗꯤ ꯀꯌꯥꯝ ꯁꯣꯛꯄ ꯌꯥꯗꯣ ꯔꯤꯛꯁꯇꯨꯅꯦꯕ ꯃꯔꯤꯗꯤ ꯄ꯭ꯔꯣꯕꯥꯕꯤꯂꯤꯇꯤꯅ ꯃꯩ ꯂꯦꯟꯗꯦꯕ ꯔꯤꯛꯁꯇꯣ ꯊꯣꯛꯑꯒꯗꯤ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯖꯨꯋꯥꯔ ꯍꯥꯏꯔꯛꯄ ꯀꯌꯥꯝ ꯍꯥꯏꯔꯛꯀꯅꯤꯗꯣ ꯃꯩ ꯂꯦꯟꯗꯦ ꯖꯨꯋꯥꯔ ꯍꯥꯏꯔꯛꯑꯀꯥꯟꯗ ꯀꯌꯥꯝ ꯀꯥꯏꯒꯅꯤ ꯑꯗꯨꯒ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯤ ꯕ꯭ꯂꯦꯛ ꯁ꯭ꯋꯥꯟꯒ ꯍꯥꯏ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯅꯪ ꯀꯩꯅꯣ ꯇꯧꯋꯦꯗꯣ ꯃꯩ ꯂꯦꯟꯗꯦꯕ ꯇꯦꯛꯑꯒꯗꯤ ꯑꯗꯨꯅꯦꯕ ꯑꯗꯨꯅꯦ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯑꯩꯅ ꯍꯥꯏꯒꯗꯧꯁꯤꯀꯣ ꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯦꯅ ꯀꯦꯃꯦꯔꯥꯁꯦ ꯌꯥꯎꯏꯅꯤ ꯁꯤꯗꯤ ꯍꯥꯔꯠꯋꯦꯌꯔꯅꯦꯕ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯗꯤ ꯕꯟ ꯑꯣꯏꯗꯦꯕ ꯁꯣꯐꯋꯦꯌꯔꯗꯨꯅ ꯇꯣꯉꯥꯟꯕ ꯍꯥꯔꯠꯋꯦꯌꯔꯗꯤ ꯁꯤꯅꯤꯀꯣ ꯍꯥꯔꯠꯋꯦꯌꯔꯗꯤ ꯁꯤ ꯄꯣꯠꯁꯤꯕꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯤ ꯐꯣꯟꯁꯦ ꯑꯣꯟ ꯇꯧꯔꯤꯕꯁꯤꯅ ꯁꯤ ꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯁꯤꯗ ꯑꯩ ꯇꯥꯛꯀꯦ ꯁꯤꯗꯤ ꯁꯣꯐꯋꯦꯌꯔꯅꯦꯕ ꯁꯤ ꯎꯔꯤ ꯃꯌꯥꯝꯁꯦ ꯗꯤꯁꯄ꯭ꯂꯦ ꯀꯥꯞꯊꯣꯔꯛꯏꯁꯤꯕꯨꯗꯤ ꯁꯤ ꯍꯥꯔꯠꯋꯦꯌꯔꯅꯤꯀꯣ ꯑꯗꯣ ꯁꯤ ꯐꯪꯁꯟꯅꯦꯂꯤꯇꯤ ꯃꯌꯥꯝꯁꯤꯗꯤ ꯁꯤꯗꯤ ꯁꯣꯐꯋꯦꯌꯔꯅꯦꯕ ꯁꯤꯁꯤ ꯑꯦꯞ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯁꯣꯐꯋꯦꯌꯔ ꯉꯥꯛꯇ ꯀꯧꯋꯦꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁ ꯍꯥꯏꯅꯀꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗꯤ ꯀꯩꯅꯣ ꯁꯣꯐꯋꯦꯌꯔꯗꯤ ꯀꯩꯅꯣ ꯀꯤ ꯀꯃꯥꯟ ꯏꯕꯗꯨꯅꯦꯕ ꯒ꯭ꯔꯥꯐꯤꯛ ꯑꯗꯨꯗ ꯀꯣꯗ ꯀꯣ ꯑꯩ ꯌꯥꯝ ꯍꯦꯟꯅ ꯈꯪꯗꯦ ꯈꯪꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯈꯪꯈ꯭ꯔꯁꯨ ꯀꯥꯎꯈ꯭ꯔꯦ ꯂꯣꯏꯅ ꯑꯗꯨ ꯈꯪꯒꯗꯧꯕ ꯃꯔꯨ ꯑꯣꯏꯕ ꯈꯔ ꯈꯪꯉ ꯂꯣꯏꯔꯦꯕ ꯑꯗꯨ ꯀꯩꯅꯣ ꯃꯁꯤ ꯀꯦꯃꯦꯔꯥꯅꯦꯕ ꯈꯪꯉꯦꯅ ꯁꯤ ꯀꯦꯃꯦꯔꯥ ꯍꯧꯖꯤꯛ ꯑꯣꯟ ꯇꯧꯔꯤꯅꯦꯕ ꯁꯤꯗꯤ ꯁꯣꯐꯋꯦꯌꯔꯅ ꯀꯃꯥꯟ ꯇꯧꯕꯅꯦꯕ ꯁꯤꯗꯤ ꯀ꯭ꯂꯣꯖ ꯄꯟꯕꯗꯨꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯗꯣ ꯑꯩ ꯍꯥꯏꯁꯦ ꯌꯥꯝ ꯈꯪꯕꯤꯔꯣ ꯑꯇꯣꯞꯄ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯌꯥꯝ ꯍꯦꯟꯅ ꯈꯪꯉꯨꯔꯁꯨ ꯀꯣꯛ ꯉꯥꯎꯔꯅꯤ ꯃꯥꯔꯛ ꯖꯀꯔꯕꯔꯒ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯣ ꯅꯪ ꯗꯤꯄ꯭ꯂꯣꯃꯦꯠ ꯑꯣꯏꯕ ꯑꯝꯇ ꯁꯨꯃꯥꯏꯅ ꯐꯣꯟ ꯄꯨꯡꯄꯥꯏ ꯄꯥꯏꯔ ꯆꯪ ꯌꯥꯗꯦ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ IFS ꯑꯣꯏꯕ ꯑꯗꯨꯝꯕꯁꯦ ꯃꯣꯏ ꯀꯩꯅꯣꯝ ꯍꯥꯞꯄꯤ ꯃꯤꯅ ꯍꯦꯛ ꯇꯧꯕ ꯌꯥꯗꯅꯕꯅꯀꯣ ꯑꯗꯨꯒ ꯑꯩ ꯋꯥ ꯑꯃꯁꯨ ꯍꯥꯏꯖꯒꯦ ꯅꯪ ꯄꯨꯂꯤꯁ ꯑꯣꯏꯔꯦꯅꯀꯣ ꯅꯪ ꯄꯨꯂꯤꯁ ꯑꯣꯏꯔꯦꯅ ꯅꯪ ꯈꯪꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯑꯩ ꯁꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯁꯨꯝꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯇꯣꯞ ꯂꯦꯚꯦꯜꯗ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯂꯩꯕ ꯄꯣꯠꯅꯤ ꯑꯩ ꯍꯥꯏꯕ ꯋꯥꯁꯦ ꯈꯪꯉꯦꯅꯀꯣ ꯑꯩꯁꯦ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ꯭ꯔꯥ ꯅꯠꯇꯦ ꯀꯅꯥꯅ ꯁ꯭ꯅꯣꯗꯦꯟꯅ ꯏꯕꯗꯩ ꯈꯪꯉꯦ ꯁ꯭ꯅꯣꯗꯦꯟ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯄꯥꯕꯤꯌꯨ ꯑꯩꯁꯤꯗ ꯄꯨꯂꯤꯁ ꯑꯣꯏꯔꯕꯅꯤꯅ ꯍꯩꯄꯥ ꯁꯥꯅꯣꯕ ꯁꯤ IPS ꯂꯦꯚꯦꯜꯕꯨꯛꯇ ꯈꯪꯄꯣꯠꯇꯦ ꯃꯤ ꯂꯣꯏ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ MP ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯪꯒꯗ꯭ꯔꯣ CMꯒꯤ ꯑꯣꯏꯕ ꯀꯩꯅꯣꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯒꯤ ꯇꯣꯞ ꯁꯦꯀ꯭ꯔꯦꯠ ꯑꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕ ꯂꯩꯌꯦꯕ ꯈꯪꯉꯦꯅ ꯃꯊꯛꯇ ꯇꯣꯝꯕ ꯆꯥꯎꯅ ꯂꯣꯏ ꯈꯪꯗꯧ ꯅꯠꯇꯦꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯦ ꯃꯊꯛ ꯂꯦꯚꯦꯜ ꯌꯥꯝ ꯂꯩꯌꯦꯕ ꯁꯤꯒꯤꯗꯤ ꯑꯗꯣ ꯃꯤꯁꯌꯨꯁ ꯇꯧꯔꯒꯗꯤ ꯍꯥꯏꯕꯅꯦ ꯑꯩꯁꯦ
ꯃꯤꯁꯌꯨꯁ ꯇꯧꯕ ꯍꯥꯏꯗꯤ ꯔꯣꯡꯅ ꯁꯤꯖꯤꯟꯅꯕꯗꯣ ꯂꯥꯟꯅ ꯑꯗꯨꯒꯤꯅꯤ ꯁꯤꯗꯅꯦ ꯑꯩꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯕꯩ ꯅꯠꯇꯦ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤ 3ꯔꯛ ꯁꯨꯕ꯭ꯔꯥ 3ꯔꯛ ꯁꯨꯕ ꯑꯣꯏꯔꯝꯃꯅꯤ ꯑꯗꯣ ꯍꯟꯖꯤꯟꯅ ꯁꯦꯝꯃꯤꯁꯦ ꯅꯣꯏ ꯈꯪ ꯂꯩꯔꯕꯀꯣ ꯑꯩꯉꯣꯟꯗ ꯃꯔꯩ ꯌꯦꯜꯂꯛꯀꯗꯧꯕ ꯅꯣꯏꯒꯤ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯈꯪꯉꯦꯅ ꯈꯪꯗꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯁꯤꯒꯦ ꯑꯩꯈꯣꯏ ꯏꯇꯩꯃꯒꯨꯝꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯒꯨꯝꯕ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯃꯣꯏꯒꯤꯅꯦꯕ ꯁꯤꯗ ꯍꯩꯄꯥ ꯁꯥꯕꯗꯣ ꯇꯁꯦꯡꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯋꯥꯏꯑꯦꯕ ꯑꯩꯁꯦ ꯆꯤꯟꯕꯨ ꯋꯥꯏ ꯁꯤ ꯋꯥꯏꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯏꯗꯤꯠꯀ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧ ꯂꯩ ꯑꯗꯨꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯩꯉꯣꯟꯗ ꯕꯨꯜꯁꯤꯠꯅꯦꯕ ꯑꯗꯨꯝꯕꯗꯣ ꯇꯧꯅꯤꯡꯗꯦꯕ ꯈꯪꯉꯦꯅ ꯑꯗꯨꯅ ꯑꯩꯁꯦ ꯀꯥꯟꯅꯒꯅꯤꯅ ꯍꯥꯏꯕꯅꯦꯕ ꯍꯥꯏꯅ ꯁꯦ ꯑꯩ ꯑꯇꯣꯞꯄ ꯏꯪꯂꯤꯁꯇ ꯁꯦꯝꯃꯨꯔꯁꯨ ꯌꯥꯏ ꯚ꯭ꯌꯨꯗ ꯑꯃ ꯐꯪꯅꯤ ꯏꯪꯂꯤꯁꯇ ꯁꯦꯝꯃꯨꯔꯗꯤ ꯃꯅꯤꯄꯨꯔꯒꯤꯅꯦ ꯁꯦꯝꯕꯅꯤ ꯃꯩꯇꯩꯒꯤꯅꯦꯅꯀꯣ ꯃꯩꯇꯩ ꯅꯠꯇꯦ ꯃꯅꯤꯄꯨꯔꯤ ꯈꯪꯕ ꯃꯌꯥꯝꯒꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯉꯥꯡꯅ ꯇꯥꯅꯤꯡꯗꯕ ꯌꯥꯎꯋꯦꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯑꯣꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯛꯀꯅꯕ ꯁꯥꯎꯅꯤꯡꯉꯦꯕ ꯑꯗꯨꯗꯤ ꯑꯃꯨꯛꯁꯨ ꯋꯥꯔꯤꯅꯤ ꯐꯥꯒꯤ ꯇꯧꯅꯤ ꯑꯗꯣ ꯑꯩ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯁꯤ ꯑꯩ ꯚ꯭ꯌꯨ ꯅꯠꯇꯦ ꯂꯥꯏꯁꯦ ꯚ꯭ꯌꯨ ꯄꯥꯝꯕꯗꯨꯗꯤ ꯀꯩ ꯄꯥꯝꯃꯤꯅꯣ ꯃꯤ ꯃꯌꯥꯝ ꯌꯦꯡꯈꯤꯅꯕ ꯅꯣꯏ ꯁꯤ ꯈꯪꯉꯔꯣꯏ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯀꯃꯦꯟ ꯇꯧ ꯂꯩꯕ ꯅꯣꯏ ꯈꯪꯉꯣꯏꯕ ꯀꯥꯏꯅ ꯑꯩꯅ ꯚ꯭ꯌꯨ ꯃꯌꯥꯝ ꯄꯥꯝꯃꯤꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯚ꯭ꯌꯨꯁꯦ ꯀꯌꯥꯝꯕꯨ ꯌꯦꯡꯗꯣꯔꯤꯒꯦ ꯀꯌꯥꯝꯕꯨ ꯌꯦꯡꯗꯣꯔꯤꯒꯦꯕ ꯚ꯭ꯌꯨꯁꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ ꯑꯩꯁꯤ ꯚ꯭ꯌꯨꯁꯦ ꯃꯤ ꯀꯌꯥꯝꯅꯕꯨ ꯌꯦꯡꯗꯣꯔꯤꯒꯦꯕ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯦꯁꯟ ꯀꯌꯥꯝ ꯂꯩꯗꯅ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗ ꯂꯣꯏ ꯏꯟꯇꯔꯦꯁ ꯑꯣꯏꯗꯧꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯈꯜꯂꯤꯁꯦ ꯚ꯭ꯌꯨꯗꯤ ꯑꯩ ꯁꯤꯒꯤꯅꯦꯅ ꯈꯜꯂꯤꯔꯛꯑꯕ ꯚ꯭ꯌꯨꯗꯣ ꯇꯁꯦꯡꯅꯅꯦ ꯅꯣꯏ ꯁꯤꯗ ꯌꯨꯇ꯭ꯌꯨꯕꯔ ꯇꯧꯔ ꯃꯌꯥꯝꯗ ꯍꯪꯉꯣ ꯃꯅꯤꯄꯨꯔꯒꯤ ꯚ꯭ꯌꯨꯗꯤ ꯀꯩꯝ ꯂꯥꯛꯇꯦ ꯀꯣ ꯃꯅꯤꯄꯨꯔꯤꯅ ꯄꯤꯛꯈ꯭ꯔꯖꯥꯠꯅꯤ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔꯒ ꯇꯧꯕ꯭ꯔꯥ ꯏꯟꯗꯤꯌꯥꯁꯤ ꯏꯪꯂꯤꯁ ꯁ꯭ꯄꯤꯀꯤꯡ ꯅꯣꯟ ꯅꯦꯇꯤꯞ ꯁ꯭ꯄꯤꯀꯤꯡ ꯏꯪꯂꯤꯁ ꯁ꯭ꯄꯤꯀꯤꯡ ꯗꯦꯕꯂꯞ ꯀꯟꯇ꯭ꯔꯤꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯈꯪꯉꯦꯅ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏ ꯚ꯭ꯌꯨ ꯌꯥꯝ ꯇꯧꯔꯛꯀꯅꯣꯕ ꯚ꯭ꯌꯨꯒꯤ ꯅꯠꯇꯦ ꯚ꯭ꯌꯨꯁꯤꯅ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯒꯤ ꯚ꯭ꯌꯨꯒꯤꯗꯤ ꯌꯥꯝ ꯂꯥꯏꯈ꯭ꯔꯦ ꯏꯗꯤꯠꯀ ꯇꯧꯗꯅ ꯇꯧꯕ꯭ꯔꯥ ꯑꯗꯨ ꯃꯩ ꯂꯦꯟꯗꯦ ꯑꯩꯉꯣꯟꯗ ꯈꯪꯉꯦꯅ ꯑꯩꯁꯦ ꯑꯄꯪꯕ ꯃꯤ ꯕꯣꯔ ꯆꯨꯕ ꯃꯤ ꯑꯦꯟꯇꯔꯇꯦꯟ ꯇꯧꯅꯕ ꯅꯠꯇꯦꯗꯅ ꯑꯩ ꯈꯪꯉꯕ ꯌꯥꯝ ꯀꯥꯛꯄ ꯃꯥꯜꯂꯕ ꯑꯩꯁꯦ ꯐꯥꯒꯤꯅꯦꯁꯦ ꯈꯪꯉꯣ ꯄꯩꯒ ꯄꯛꯇꯦ ꯃꯩ ꯂꯦꯟꯗꯦ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯐꯣꯂꯣ ꯇꯧꯁꯜꯂꯛꯑꯣ ꯌꯥꯔꯦ ꯑꯩ ꯍꯦꯛ ꯎꯕꯒꯅꯦ ꯐꯦꯁꯕꯨꯛꯇ ꯑꯟꯐꯣꯂꯣꯒꯤ ꯋꯥꯈꯜ ꯈꯟꯒꯅꯣ ꯐꯣꯂꯣ ꯇꯧꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯒꯦꯅ ꯈꯜꯂꯣꯕ ꯈꯪꯉꯦꯅ ꯅꯉꯣꯟꯗꯁꯨ ꯀꯥꯟꯅꯒꯅꯤ ꯑꯩꯉꯣꯟꯗ ꯗꯕꯜꯗ ꯀꯥꯟꯅꯒꯅꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯄꯥꯝꯗ꯭ꯔꯤꯗꯨꯕꯨ ꯅꯪ ꯀꯔꯝꯕ ꯃꯤꯅꯣ ꯌꯥꯔꯦ ꯋꯥꯔꯦꯝꯅꯦ ꯍꯣꯏ ꯁꯦ ꯐꯣꯂꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯂꯥꯏꯛ ꯑꯗꯣ ꯍꯟꯖꯤꯟꯁꯨ ꯍꯥꯏꯔꯦ ꯑꯗꯨꯝ ꯈꯪꯗꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯅꯣꯏ ꯑꯪꯀꯜ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯅꯅꯥꯎ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯑꯩ ꯌꯥꯝ ꯈꯪ ꯍꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯍꯪꯉꯛꯄꯗꯅꯦ ꯑꯩ ꯀꯩꯅꯣꯅꯦ ꯁꯨꯃꯥꯏꯅ ꯏꯇꯩꯃꯒꯨꯝꯕ ꯏꯆꯦꯒꯨꯝꯕ ꯏꯆꯟꯅꯨꯄꯤ ꯑꯗꯒꯤ ꯏꯅꯥꯎ ꯅꯣꯏ ꯍꯪꯉꯛꯄꯗ ꯅꯣꯏ ꯑꯪꯀꯜꯅ ꯍꯪꯉꯛꯄꯗꯣ ꯑꯉꯥꯡꯅꯀꯣ ꯑꯩꯉꯣꯟꯗ ꯅꯪ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯁꯦꯝꯃꯛꯏꯁꯦ ꯅꯪꯒꯨꯝꯕ ꯃꯌꯥꯝ ꯑꯇꯣꯞꯄꯗꯁꯨ ꯑꯩꯅ ꯈꯪꯉꯤꯕꯁꯦ ꯇꯥꯛꯄ ꯅꯠꯇꯦ ꯈꯔ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯩ ꯉꯥꯡꯉꯤꯁꯦ ꯑꯩꯅ ꯈꯪꯕꯗꯒꯤ ꯍꯦꯟꯅ ꯉꯥꯡꯗꯕꯁꯨ ꯌꯥꯎꯔꯕꯅꯤ ꯉꯥꯡꯗꯕ ꯍꯥꯏꯗꯤ ꯄꯜꯂꯛꯇꯦꯗꯅ ꯑꯗꯨꯒ ꯈꯪꯗꯕꯁꯨ ꯗꯃꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯈꯪꯕꯗꯨꯅ ꯑꯩ ꯁꯤꯌꯥꯔ ꯇꯧꯔꯤꯁꯦ ꯂꯣꯏꯅꯃꯛ ꯅꯠꯇꯦꯗꯅ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯀꯥꯟꯗ ꯂꯣꯏ ꯊꯣꯛꯂꯛꯇꯦꯗꯅ ꯂꯩ ꯑꯃ ꯊꯜꯂꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯛꯑꯣ ꯃꯔꯨ ꯂꯩꯅꯩꯗꯤ ꯀꯩꯅꯣ ꯕꯣꯝ ꯄꯣꯈꯥꯏꯗꯕꯗꯨꯅꯦꯕ ꯈꯪꯉꯦꯅ ꯆꯦꯛ ꯇꯧꯕꯗꯨꯗꯤ ꯑꯗꯨꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯣꯛꯑꯒꯗꯤ ꯍꯥꯏꯕꯗꯨꯅꯦ ꯑꯩꯅ ꯋꯥꯔꯟ ꯇꯧꯖꯕꯗꯤ ꯑꯗꯨꯅ ꯀꯦꯃꯦꯔꯥꯁꯦ ꯆꯦꯛꯁꯤꯟꯕꯤꯌꯨ ꯂꯥꯁ ꯑꯣꯏꯅꯁꯦ ꯁꯤ ꯀꯦꯃꯦꯔꯥꯁꯦ ꯈꯪꯉꯦꯅꯀꯣ ꯀꯦꯃꯦꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯎꯍꯟꯅꯤꯡꯗꯕ ꯖꯒꯥꯗ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯃꯨꯠꯊꯠꯂꯒ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯌꯣꯕꯀꯣ ꯍꯣꯏ ꯚꯣꯏꯁꯀꯤꯁꯤꯕꯨꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯅꯀꯣ ꯑꯗꯣ ꯀꯦꯃꯦꯔꯥꯁꯤꯒꯤ ꯋꯥꯅꯤ ꯍꯥꯏꯁꯦ ꯀꯦꯃꯦꯔꯥꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯁꯦ ꯀꯦꯃꯦꯔꯥ ꯊꯣꯛꯂꯛꯏꯗꯅ ꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅ ꯃꯤ ꯄꯨꯝꯕꯅ ꯌꯦꯡꯉꯁꯨ ꯑꯗꯣ ꯑꯩ ꯍꯥꯏꯁꯦꯀꯣ ꯁꯤꯗ ꯍꯦꯀꯔ ꯁꯣꯝꯗ ꯍꯦꯀꯔ ꯇꯨꯃꯤꯀꯥ ꯑꯃꯅ ꯍꯦꯛ ꯇꯧꯔꯒ ꯌꯦꯡꯉꯝꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯌꯥꯝꯅꯀꯣ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯃꯤꯅ ꯄꯋꯥꯔꯐꯨꯜ ꯍꯥꯏꯗꯤ ꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯣꯏ ꯌꯦꯡ ꯌꯥꯕ ꯃꯤꯅꯀꯣ ꯒꯣꯔꯃꯦꯟ ꯃꯤꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯒꯣꯕꯔꯃꯦꯟꯒꯤ ꯑꯦꯝꯄ꯭ꯂꯣꯏ ꯇꯧꯕ ꯃꯤꯅ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯁꯤꯗ ꯅꯣꯏ ꯒꯣꯔꯃꯦꯟ ꯑꯦꯝꯄ꯭ꯂꯣꯏ ꯇꯧꯔꯕꯅꯤ ꯅꯣꯏ ꯄꯨꯂꯤꯁ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯁꯤꯗ ꯍꯩꯄꯥ ꯁꯥꯅꯣꯕ ꯅꯣꯏ ꯈꯪꯗꯧ ꯅꯠꯇꯦꯕ ꯈꯪꯉꯦꯅ ꯈꯪꯒꯦ ꯂꯥꯏꯔꯤꯛꯇꯣ ꯄꯥꯎꯁꯦ ꯈꯪꯉꯦꯅ ꯅꯪ ꯄꯨꯂꯤꯁ ꯑꯣꯏꯔꯦꯅ ꯑꯦꯁ ꯄꯤ ꯂꯦꯚꯦꯜꯗ ꯗꯤꯁꯀꯁꯟ ꯇꯧꯕꯗ ꯅꯪ ꯈꯪꯗꯧ ꯅꯠꯇꯦꯗꯅ ꯀꯃꯤꯁꯅꯔ ꯂꯦꯚꯦꯜꯗ ꯇꯧꯕꯗꯣ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯁꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯄꯨꯂꯤꯁ ꯑꯣꯏꯔꯣ ꯑꯣꯄꯔꯦꯇꯔ ꯑꯣꯏꯔꯣ ꯑꯗꯨꯗ ꯑꯣꯏꯔꯣꯕ ꯅꯪ ꯏꯟꯁꯄꯦꯛꯇꯔꯕꯨ ꯑꯣꯏꯔꯣꯕ
ꯃꯊꯛꯀꯤ ꯂꯦꯚꯦꯜꯗ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯪꯉꯣꯟꯗ ꯁꯤꯌꯔ ꯇꯧꯔꯣꯏꯗꯅ ꯅꯪ ꯈꯪꯕꯗꯤ ꯗꯔꯀꯥꯔ ꯇꯥꯗꯦꯗꯅ ꯑꯗꯨꯒꯤꯅꯦ ꯍꯥꯏꯁꯦ ꯅꯣꯏ ꯍꯩꯄꯥ ꯁꯥꯕꯗꯩ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯎꯋꯦꯕ ꯑꯩ ꯍꯩꯄꯥ ꯁꯥꯕ ꯅꯠꯇꯦꯗ ꯑꯩ ꯉꯥꯡꯉꯤ ꯃꯔꯝꯗ ꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯑꯣꯕ ꯅꯣꯏ ꯑꯗꯨꯁꯨ ꯅꯠꯇꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯅꯣꯏ ꯇꯧ ꯂꯩꯕ ꯑꯩꯁꯨ ꯑꯅꯧꯕ ꯅꯣꯂꯦꯖ ꯈꯪꯍꯧꯒꯦꯕ ꯑꯗꯨ ꯅꯠꯇꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯔꯦ ꯅꯅꯥꯎ ꯁꯥꯎꯕ ꯅꯠꯇꯦ ꯁꯨꯝ ꯋꯥꯔꯤꯅꯤ ꯁꯤꯗꯤ ꯈꯟꯕꯤꯒꯅꯨ ꯃꯥꯏ ꯅꯣꯏ ꯑꯪꯀꯜ ꯁꯥꯎꯕ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯁꯨꯝ ꯗꯤꯜ ꯂꯩꯔꯤꯕꯅꯤꯅ ꯌꯥꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯣꯟꯁꯦ ꯇꯥꯔꯝꯗꯗꯅꯕ ꯋꯥꯁꯦ ꯇꯞ ꯉꯥꯡꯕꯩ ꯀꯨꯏꯅ ꯉꯥꯡꯉꯗꯤ ꯋꯥꯏꯑꯦ ꯑꯩꯁꯨ ꯑꯗꯨꯅꯅꯦ ꯇꯞ ꯉꯥꯡꯉꯤꯁꯦ ꯄꯨꯡꯈꯥꯏ ꯍꯦꯜꯂꯕꯅꯦ ꯄꯨꯡ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃꯩꯁꯦ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤꯅꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯖꯦ ꯍꯣ ꯑꯗꯣ BJP ꯅꯦ ꯑꯃꯨꯛ ꯇꯧꯔꯣ ꯖꯦ ꯍꯣ ꯍꯥꯏꯔꯕꯗꯤ ꯋꯥꯔꯦꯝ ꯃꯌꯥꯝ ꯂꯣꯏꯅ ꯑꯃꯨꯛ